गुजरात की अहमदाबाद एयर इंडिया की 171 फ्लाइट Aduna take off Toukhraba Matum Ekan Kannadana Kaikhre hairi paw asigi matung inna Air India ki flight asi London Gatwick tamna chatnabagi damal passenger sani kuntra amadi flight asigi crew member 12 yauki hairi flight asina paikhatkraba matung minute kharagi matungda Ahmedabad airport ka pangap laptaba mafam Megani Nagar da hairiba flight asi kaikibani hairi thodok asi ngasi nungthil pung 1:34 chatba matamda thokibani ngasigi flight asida hanagi Gujarat ki CM Vijay Rupani shu flight asida tongki haina su report matung ina hairali hojik thodok thofumda rescue team sing amadi firefighter sing sangsinduna mi kanbagi thabak chathari ngasigi thodok asida mil chamaga manga aikidre hairi loinana asiba masing hingalakpa yai haina su fungdorakli thodok asigi matangda Prime Minister Narendra Modi na Home Minister Amit Shah amadi Civil Aviation Minister Ram Mohan Naidu ga wari sanaduna Minister anina thodok thofamna chaduna kuraki tawgada sing tawruna bagi wafam haikre hairi Air India gi maikaidagi fungdorakibada flight asida passenger sanini fugani thoi masigi manungda crew member 12 tongbani hairi makoi singi manungda Indian macha 168 British macha 62 Portuguese macha 3 amadi Canada macha ama yawi haina so Air India gi maikaidagi fungdorakli odo asida asok apan nangkraba sing hospital da pukre hairi loinana Air India gi maikaidagi su hena akupa marol khangnabagi damak hotline number 18005691 444 asida call tawagtuna hena marik chumba pau lawbasu yagani hairali